Manipur languages features channel asibu yengbira khudima angkam Parameswarna ikai kumna usari ngasi Mitei lolgi wahai thangnau gi matangda habidi Mitei lolgi wahai mathang manau gi matangda ekoi puna khangminasi page 75(1) Mitei lol wahai thangnau 308 warta kali kali mingta noun Sanskrit wahai dagi oirakpani originated from Sanskrit word muk inanaba amu mahi ink black liquid for writing amakpa sengdaba pale gloomy word 309 subada kali kali mingtak noun Sanskrit originated from Sanskrit amubi phatabi lairembi Patabi nupi, sauganbi nupi, splenic female. Word 310 subada kalai, kalai mingta noun. Kanglaipa Manipurda sungba yu makal ama. A kind of wine prepared as local made in Manipur. Word 311 subada kamba kamba thokta bha si kamba jinna kamba to hiss to blow word 312 subada kamba kamba thokta bha ludava obscene rudeness word 313 subada kamsinba Thokta bhav Nushit mahina singba kamsinba to blow air liquid etc. Matang asida ngasigi oina Manipur language features channel achina sandokjaba Mitei longi wahai thangnau matang asida leijare ngasi nainajaba asida Sanskrit longi wahai sing yawi habidi Mitei londa yansilakpa atopa longi wahai sing asisu yawi matang asida samlapna panjarba matamda Atopa mi kayana lamdam asida khundarakpa aduna moina lolamba lol sing astu sideda yawsalakpa yansinaba hariba Mitei lon amasung atopa lol sing yansinarapa se lol gi masakni aduba aikoina karamba lona Mitei lon da yawsilakpa gi haibadudi aikoina lol amagi wahai mathang manau nerakpa matamda panjaba darkar oi maramadunani karamba wahaina karamba lol lagi lakpano haibadu khitang panjarambani channel asibu ahanba yengba orgadi channel se like share tawbiu mathangi upload taw matamda ai khoi puna mu punaminasi